ꯃꯐꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯥꯝ ꯕꯨꯙꯤꯄꯇꯤꯅ ꯍꯋꯥꯏ ꯑꯃꯁꯨꯡ ꯊꯨꯝ ꯄꯤꯕꯤꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ Pastor, orang ni kalau pun okey. Ya, dia mudah kan ya. Orang ni kalau ni belum tinggal. Dia tu semua makanan namun tinggal di rumah itu. ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯐꯤ ꯈꯔ ꯈꯨꯗꯣꯟ ꯇꯝꯖꯔꯝꯕꯅꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯊꯧꯕꯥꯜꯈꯣꯡ 이거 ꯀꯩ ꯂꯝꯗꯩꯅꯣ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯕꯣ ꯁꯣꯝꯒꯤꯗꯤ ꯄꯨꯈꯥꯎꯗꯅꯤ ꯑꯗꯣ ꯑꯁꯣꯝꯒꯤꯁꯤꯅ ꯁꯤꯅꯥꯝꯒꯤ ꯉꯥꯛꯇ ꯁꯤꯅꯥꯝ ꯁꯤꯅꯥꯝꯗꯒꯤ ꯑꯃꯗꯤ ꯄꯨꯈꯥꯎꯗꯒꯤ ꯌꯨꯝ ꯃꯩ ꯆꯥꯈ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯐꯝꯁꯤꯗ ꯂꯝꯗꯝꯗꯅ ꯃꯌꯥꯝꯁꯤ ꯂꯩꯕꯤꯔꯤ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯦꯡꯕꯥꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗꯒꯤ ꯂꯥꯛꯆꯔꯤ YWC ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯈꯨꯠꯁꯝꯅꯗꯨꯅ ꯑꯩꯈꯣꯏ ꯉꯝꯖꯕ ꯆꯦꯡ ꯆꯥꯛ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔꯗꯪ ꯑꯔꯩꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅꯤ ꯁꯤꯗꯩꯗ ꯄꯣꯠ ꯒꯥꯔꯤ ꯈꯥꯝꯃꯤꯕ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯄꯣꯠ ꯍꯣꯟꯖꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗꯒꯤ YWC ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯒ꯭ꯔꯨꯞꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯐꯤꯔꯣꯟ ꯆꯥꯅ ꯊꯛꯅꯕ ꯑꯁꯤ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯔꯤꯂꯤꯞ ꯀꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯌꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ Halo, halo. 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 Nusijaba, ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯩ ꯌꯥꯡꯗꯣꯡ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯍꯧꯖꯤꯛ ꯂꯥꯡꯒꯣꯜ ꯕꯤꯌꯨꯒꯤ ꯀ꯭ꯂꯤꯅꯤꯛꯀꯤ ꯗꯥꯛꯇꯔꯁꯤꯡ ꯂꯦꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯖꯔꯦ ꯀꯅꯥꯒꯨꯝꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯃꯦꯗꯤꯁꯤꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯄꯨꯂꯞ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯦꯅꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯥꯕꯁꯤꯡ ꯌꯦꯡꯕꯤꯅꯕ ꯑꯩꯈꯣꯏ ꯀꯦꯝ ꯑꯁꯤꯗ ꯂꯩꯕꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯗꯥꯛꯇꯔꯁꯤꯡ ꯂꯥꯛꯏꯉꯩꯗ ꯇꯥꯟꯅꯕꯤꯍꯧꯅꯕ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯒꯣꯕꯔꯅꯔ ꯅꯤꯡꯁꯤꯡꯖꯔꯤ ꯗꯣꯂꯥꯏ ꯊꯥꯕꯤꯗꯩꯅꯦ ꯏꯀꯧꯗꯩꯅꯦ ꯄꯨꯈꯥꯎꯅꯦ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦꯅ ꯂꯥꯛꯄ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗꯒꯤ ꯑꯧ ꯀ꯭ꯂꯕ YWC ꯀ꯭ꯂꯕꯅꯦ ꯑꯗꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯈꯨꯠꯁꯝꯅꯔꯒ ꯄꯨꯟꯅ ꯂꯥꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯌꯥꯎ ꯉꯁꯥꯏ ꯀꯔꯤ ꯃꯌꯥꯝ ꯂꯣꯏ ꯌꯦꯜꯂꯛꯄꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯃꯃꯤꯡ ꯍꯥꯏꯗꯦ
ค่อยมาตำเรียนมาแต่ว่าจะแบบว่ามาอย่างที่ตั้งด้วยเราสุเอาว่านักปกเส้นนั้นไปกันเนี่ยsupportเรียนจะรีกลับกินฮารุนซินนะคุยกันหลักเสียดีกว่าทำบอลกองดิไปแต่ไม่ได้สิกลับกินฮารุนซินdari dari kolam sing antara maga makin enggak kesini dari oh kayak mi kayak mulai guys dah oh yam ti mi kon mari mi oh manung tu sangat kan tak Jina chi kaya mo lagi. Kun mari Atay ga sak ta ba mi am tu ju kayo na kesi ram pakal le ro. Sida loy na la thungam sida loy loy ra me da yaman da na college na kai le College tadi ada hot. Dia hawi college. ค่อยมาทั้งลาบันเนี่ยค่อยมาทั้งจังอะกะ loy magsang nga galam ne tu si manung gitu da sukha sang sin naจัง Manung ta ju am lai. Manu gitu sang. จัง yum da chang chal la ga ne mari ma ta nak pani na sun la lai na ba do Mana akoi su lai ne tu su akoi yun da la lai ra bai tu na yam te da. Ya ya. mas tu ba si do ba me do je hawai vi tu di za ni na Ma tu mu dia ne. Sapon chang sapon gumba sara gumba ka dia le. First na meru chi bai tu. First le kau le. kari ram dai no som koi si kun da oh sigi dong ma shen ba gi volunteer kan go hai ta re si oh akoina na kaino dagi wangkai thambal khong dagi YWC club dagi akoi maira bai bi ga punjal la kanda akoi arai ba samatem pang ba mari sum lak jarak pan atai sum la ban ne akoi adai oh ada moi lek pade kara kai li asi ma ka manung de li la sina ngak sen di ne ba hoi yin lam je khang na ba ko si naru lam jing ye loi wa ra mani tera pu de sia we ba sago mang ne pu khao ne sarang wani he si moi na kana ko mo kan to budi yogi yogi sem le ba ko ka som sai chi yok sem diram ba hoi mani akhoi ju yamna leiba leitaba leidana mayam dagi angam ba angam ba ne mayam sum pangbi ra ga hai ta re club ne mera pai bi ke punsen laga ne e thiluraji akhoi na akhoi yam mayam am ne akhoi changai se ko sum mari sum lak pani sum yok sum jar pani saha manong ni ni de ko ju warang gani ju wai ba dong rang na dai di khol ga matem ka ko ju ko hoi sab do su set do je phi pura gam ta lak na te na tra
ꯆꯦꯜꯂ ꯏꯃꯤꯅ ꯇꯧꯔꯤꯅꯦ ꯎꯝ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯍꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯣꯏ ꯃꯣꯏꯁꯨ ꯃꯅꯤꯡ ꯊꯨꯡꯖꯗꯕ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪꯗꯤ ꯁꯥꯐꯔꯦ ꯊꯣꯡꯕꯗꯤ ꯀꯗꯥꯏ ꯊꯣꯡꯉꯦ ꯊꯣꯡꯕꯗꯤ ꯁꯨꯝ ꯃꯅꯨꯡꯂꯣꯝꯗ ꯂꯝꯕꯥꯔꯣꯝ ꯇꯧꯔꯒ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯤꯗꯤ ꯌꯥꯝꯈꯠꯂꯕꯅꯤꯅ ꯁꯤꯡꯅ ꯇꯧꯔ ꯊꯣꯡꯉꯦ ꯑꯁꯤꯗ ꯐꯤꯁꯤꯡꯁꯤꯅ ꯑꯆꯥꯕ ꯈꯟꯅꯕ꯭ꯔꯥ ꯆꯥꯕ ꯈꯟꯅꯅꯕ ꯄꯨꯂꯞ ꯑꯩꯈꯣꯏꯅ ꯄꯤꯔꯨꯕꯁꯤ ꯑꯆꯥ ꯆꯥꯗꯕꯁꯨ ꯂꯩ ꯂꯩ ꯃꯣꯏꯅ ꯄꯥꯝꯖꯔꯒ ꯈꯟꯅ ꯄꯨꯂꯞ ꯍꯩꯗꯣꯛꯑꯒ ꯃꯥꯏ ꯃꯥꯏꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯆꯟꯗ꯭ꯔꯕꯅꯤꯅ ꯃꯔꯤ ꯃꯇꯥꯁꯤꯡꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯃꯦꯕ ꯄꯨꯂꯞ ꯂꯩꯕ ꯅꯠꯇꯅ ꯃꯥꯏ ꯃꯔꯤ ꯃꯥꯅꯦ ꯃꯉꯥ ꯈꯔ ꯂꯩ ꯃꯔꯤ ꯈꯔ ꯂꯩ ꯇꯔꯥ ꯈꯔ ꯂꯩ ꯇꯧꯕꯗꯨꯡꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯅ ꯀꯣꯝꯃꯤꯗꯅ ꯑꯗ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯀꯅꯥ ꯊꯣꯡꯉꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤꯁꯦ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯊꯣꯡꯉꯝꯃꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯕꯥꯃꯣꯟ ꯇꯧꯔꯒ ꯕꯥꯃꯣꯟ ꯅꯦꯛꯑꯒ ꯃꯌꯥꯝ ꯑꯄꯨꯟꯕꯩ ꯑꯣꯏꯅ ꯇꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯤꯗꯤ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅ ꯍꯣꯏ ꯃꯌꯥꯝ ꯑꯆꯥꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯟꯅꯔꯤ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯁꯤꯡꯗꯣ ꯆꯥꯕ ꯌꯦꯡꯅꯔꯒ ꯈꯟꯅꯔꯤ ꯁꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯔꯤ ꯂꯩꯀꯥꯏ ꯍꯥꯏꯕ ꯁꯤꯗꯤ ꯆꯤꯡꯈꯨ ꯆꯤꯡꯈꯨꯅꯦꯕ ꯀꯦꯟꯗ꯭ꯔꯕꯨꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔ ꯑꯣꯏꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯗꯤ ꯑꯣꯏꯔꯒ ꯆꯤꯡꯈꯨ ꯑꯩꯈꯣꯏꯅ ꯌꯧꯁꯤꯟꯖꯔꯛꯏꯕ ꯃꯐꯝꯁꯦ ꯁꯪꯕꯩꯅꯤ ꯁꯪꯕꯩꯒꯤ ꯔꯤꯂꯤꯐ ꯀꯦꯝ Laway. Mayam yaudrake. ꯃꯌꯥꯝ ꯆꯥꯅꯅꯕ ꯀꯤꯆꯟ ꯃꯣꯏ ꯆꯥꯛ ꯊꯣꯡꯐꯝ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯣꯏ ꯑꯉꯝꯕ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯈꯔ ꯁꯨꯃꯥꯏꯅ ꯇꯧ ꯉꯝꯃꯤ ꯊꯥꯗꯅꯤ ꯏꯍꯥꯟꯂꯝꯕ ꯍꯧꯔꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯂꯤꯁꯤꯡ 2 ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯄꯨꯊꯣꯛ ꯊꯣꯡꯉ ꯄꯤꯖꯔꯤꯕ ꯃꯥꯅꯦ ꯊꯨꯝꯃꯣꯡ ꯊꯥꯡꯉꯒ ꯊꯨꯝ ꯄꯤꯀꯦꯠ ꯕꯣꯔꯥ ꯂꯩꯔ ꯆꯥꯏꯑꯕ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏ ꯆꯦꯡ ꯄꯤꯑꯕ ꯕꯣꯔꯥ ꯂꯩꯔ ꯆꯥ ꯊꯨꯝ ꯄꯤꯀꯦꯠ ꯃꯤ ꯄꯤꯀꯦꯠ ꯅꯣꯡꯉꯥꯟꯕꯗꯩ ꯈꯔ ꯂꯥꯛꯄꯗꯒꯤ ꯂꯩꯗꯕ ꯋꯥꯅꯤ ꯃꯣꯡꯄꯥꯛꯀꯗꯤ ꯌꯥꯝ ꯐꯖꯅ ꯄꯤꯕꯤꯔꯛꯄ ꯃꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯆꯥ ꯁꯦꯝꯕ ꯀꯥꯡꯕꯨꯗꯣ ꯍꯣꯔꯦꯟ ꯌꯦꯟꯊꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯣ ꯃꯣꯏ ꯂꯩꯕꯗꯤ ꯀꯔꯥꯏꯋꯥꯏ ꯂꯩꯔꯤꯅꯣ ꯑꯁꯤꯗ ꯀꯥ ꯑꯅꯤ ꯂꯩꯔꯦ ꯁꯤꯗ ꯀꯥ 3 ꯑꯃ ꯂꯩꯔꯦ ꯂꯝꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯄꯨꯈꯥꯎ ꯉꯥꯛꯇꯅꯦꯕ ꯁꯤꯗ ꯀꯩꯅꯣꯗ ꯌꯥꯎꯔꯤ ꯏꯀꯧꯗꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ ꯃꯆꯥ ꯁꯤꯗ ꯂꯩꯕ ꯑꯗꯨꯗ ꯃꯆꯥꯗꯣ ꯂꯩꯕꯅꯤꯅ ꯃꯥ ꯁꯤꯗ ꯂꯩꯖꯒꯦꯅ ꯅꯛꯅꯕꯗꯨꯗ ꯑꯩ ꯃꯔꯤ ꯃꯇꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯁꯨ ꯉꯝꯗꯕ ꯈꯤꯇꯪ ꯃꯌꯥꯝꯅ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯛꯄ ꯀ꯭ꯂꯕꯇ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡ ꯀꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯦ YWC ꯑꯗꯨꯒ ꯅꯨꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯑꯄꯨꯟꯕ ꯑꯅꯤꯁꯤ ꯈꯨꯠꯁꯝꯅꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯤꯟꯖꯔꯛꯄꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ Namaste. ꯑꯩꯈꯣꯏꯅ ꯌꯧꯁꯤꯟꯖꯔꯛꯏꯕ ꯃꯐꯝꯁꯦ ꯁꯪꯕꯩꯅꯤ ꯁꯪꯕꯩꯒꯤ ꯔꯤꯂꯤꯐ ꯀꯦꯝ
Lão ơi, em nhiều này kia. Ini ayam sana nama kisan masak kawan. Cuma ini cuma tahu gini. Koi. Ngam bayam yang kan ngam daba. Ayo. Kira. Cuma ini tahu kami tahu ni halam bawa tak halu ni tu je. Ini lagi pasir ini kalau itu betul betul tu je. Mana. Ini jadi ni. Mana. Ini maksudnya situ mungkin kan tempat ini bola leh cahaya. Yang kan orang tu mesti. Koi. Bola leh cahaya tempat ini betul. Nungam dek kerja lak jadi. Lagi dua ni. Mung qua cái tiệm phải na pi đặc qua mi yao bơm mà đi. Yang saya pun. Masa sih muka aku tu orang yang tu orang. Hoi. Ada mau lay betik rawa lay. Asita. Ani muka ni le deh. Aku mau le deh. Lam di kai lam đấy nó. Phao ngắt cái này bạn. Jadi kan itu mau ni. Kau jadi ni pi mau ni. Masa sih dah leh bandar. Masa tu leh ni masa dah leh jadi ni. Anak na ba tu? Nang na betul. Anak na ba tu ta? Ay mari mata ta. Yam ngai je akhoi jo ngam da ba kitang mayam na donation tok birak pa club ta khoi gi wangai thambal khong kawe ba khoi gi club se YWC aduga nupi mera pai bi look apun ba ani ji khusam na jaraga ai taraga thinjarak pani ko yam ngai re thank you